ꯄꯤꯕꯥꯅ ꯊꯥꯗꯣꯛꯅꯩ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯍꯨꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯨꯞ ꯑꯍꯨꯝ ꯁꯦꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥ ꯑꯃꯗ ꯄꯨꯂꯞ ꯂꯨꯞ ꯑꯍꯨꯝ ꯁꯦꯝꯃꯒ ꯊꯥꯗꯣꯛꯄꯁꯨ ꯌꯥꯏ ꯊꯥꯗꯣꯛꯄꯒꯤ ꯂꯥꯏꯔꯣꯜꯗꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯁꯣꯟꯒꯅꯤ ꯃꯗꯨꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯂꯨꯞ ꯑꯍꯨꯝ ꯄꯨꯔꯤꯕ ꯂꯥꯏꯁꯤꯡꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯔꯕꯗꯤ ꯑꯍꯥꯟꯕꯗ ꯏꯔꯝ ꯃꯥꯏꯕ ꯇꯨꯃꯥꯕ ꯃꯊꯪꯗ ꯏꯔꯝ ꯁꯦꯟꯕ ꯇꯨꯁꯦꯟꯕ ꯃꯊꯪꯗ ꯀꯨꯝ ꯁꯅꯥ ꯀꯨꯝ ꯂꯤꯛꯂꯥꯏ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯤꯡꯂꯩ ꯆꯣꯡꯗꯅ ꯂꯨꯞ ꯑꯍꯨꯝꯁꯤ ꯄꯨꯜꯂꯤꯕ ꯂꯥꯏꯅꯤ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯍꯨꯝꯁꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯄꯨꯜꯂꯤꯕ ꯂꯥꯏꯁꯤꯡꯗꯤ ꯑꯅꯨ ꯄꯨꯛꯆꯥꯎ ꯍꯥꯏꯕ ꯂꯥꯏ ꯑꯁꯤꯅꯦ ꯑꯅꯨ ꯂꯩꯈꯝ ꯍꯥꯏꯕ ꯂꯥꯏ ꯑꯁꯤꯅꯦ ꯎꯠꯄ ꯍꯟꯕꯅꯦ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯄꯨꯟꯕꯅꯤ ꯑꯗꯩ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯥꯏꯁꯣꯟꯁꯤꯡ ꯑꯁꯤ ꯁꯣꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯒꯗꯕꯁꯤꯗꯤ ꯂꯃꯥꯕ ꯇꯨꯃꯥꯕ ꯂꯝꯁꯦꯟꯕ ꯇꯨꯁꯦꯟꯕ ꯑꯅꯨ ꯄꯨꯛꯆꯥꯎ ꯑꯅꯨ ꯂꯩꯈꯝ ꯂꯥꯏꯕꯨꯡꯊꯧ ꯃꯥꯄꯜ ꯂꯥꯏ ꯃꯉꯥ ꯇꯔꯦꯠ ꯃꯪꯂꯥꯏ ꯁꯔꯨꯛ ꯀꯨꯟꯃꯥꯊꯣꯏꯗ ꯄꯨꯟꯁꯤ ꯄꯨꯝꯕꯁꯤꯒꯤ ꯅꯅꯥꯏꯅ ꯀꯠꯆꯔꯤ ꯏꯆꯦꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯅꯣꯡꯅ ꯃꯃꯥꯏꯕꯨ ꯍꯛꯆꯥꯡ ꯏꯃꯠꯇꯅꯕꯗ ꯊꯝꯃꯒ ꯍꯛꯆꯥꯡ ꯂꯩ ꯇꯔꯦꯠ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯆꯤꯡꯉꯒ ꯊꯥꯡ ꯀꯛꯊꯠꯂꯒ ꯂꯩ ꯇꯔꯦꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯩꯅ ꯀꯛꯊꯠꯂꯒ ꯃꯃꯥꯡ ꯃꯄꯥꯡ ꯀꯛꯈ꯭ꯔꯒ ꯑꯁꯤ ꯊꯣꯡ ꯊꯤꯔꯕꯅꯦ ꯑꯁꯨꯝ ꯊꯣꯡ ꯍꯥꯡꯉꯕꯅꯦ ꯍꯥꯏꯗꯅ ꯑꯁꯨꯝ ꯇꯧꯅ ꯂꯣꯏꯁꯤꯟꯒꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯤꯒꯤ ꯁꯣꯔ ꯍꯣꯡꯗꯣꯛꯄ ꯂꯥꯏꯁꯣꯜ ꯑꯁꯤ ꯆꯥꯂꯨꯛ ꯑꯍꯨꯝ ꯑꯁꯤ ꯊꯥꯔꯕ ꯃꯇꯨꯡꯗ ꯏꯔꯝ ꯃꯥꯏꯕ ꯇꯨꯃꯥꯕ ꯏꯔꯝ ꯁꯦꯟꯕ ꯇꯨꯁꯦꯟꯕ ꯀꯨꯝ ꯁꯅꯥ ꯀꯨꯝ ꯂꯤꯛꯂꯥꯏ ꯑꯅꯨ ꯄꯨꯛꯆꯥꯎ ꯑꯅꯨ ꯂꯩꯈꯝ ꯎꯠꯄ ꯍꯟꯕꯅꯦ ꯂꯃꯥꯕ ꯇꯨꯃꯥꯕ ꯂꯝꯁꯦꯟꯕ ꯇꯨꯁꯦꯟꯕ ꯑꯅꯨ ꯄꯨꯛꯆꯥꯎ ꯑꯅꯨ ꯂꯩꯈꯝ ꯂꯥꯏꯕꯨꯡꯊꯧ ꯃꯥꯄꯜ ꯂꯥꯏ ꯃꯉꯥ ꯇꯔꯦꯠ ꯃꯪꯂꯥꯏ ꯁꯔꯨꯛ ꯀꯨꯟꯃꯥꯊꯣꯏꯗ ꯄꯨꯟꯁꯤ ꯄꯨꯝꯕꯁꯤꯒꯤ ꯅꯆꯥ ꯅꯅꯥꯏꯅ ꯁꯦꯝꯖꯠ ꯁꯥꯖꯠ ꯇꯧꯖꯔꯤꯕ ꯎꯌꯦꯛ ꯑꯁꯤꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯋꯥꯠꯇꯕ ꯄꯥꯗꯕ